left front party singna changsang kiba pung tarani thoi gi general strike na state asida su chawna kai bi pikre amade school singi boarding matau karam na chalai ri bage amadi angang singda karamba makhal gi chinjak pijari bage habadu yengsilagani haina education minister T.I. Swadesh amna haikre Kurumjare Times of Manipur gi Manipuri pau mieng tabiri ba mayam pnu makpu asapriyana taram nokchere ngasi gi maru pau sing macha khaina pizari Citizenship Amendment Act laiba pumba chana hanaba center na lawrak liba khongthang yaning de bofung doktuna CPI amadi left front party singna ngasi Bharat pumbada changsin kiba pung tarani thoi gi general strike na lamdam asida su chawna chaithing pikre seda sida su CPI yauna left front party mangana ngasi ayu pung taruk tagi kaukiba pung tarani thoi gi general strike na maram oiraga kaithel kana khide Dukan sing thong lon ki interstate bus servicing lep ki mahailoi sang thong lon ki lanai gari sing di mahausa dagi chang hanthana chanang ki pamdaba thodok sing thokna ba security force ki maikai digi mafam kaya da check sing tharang lokhat ki Tungi yumbirel oigadoriba mahairoi singi ahanba schooling asi yumni haibasi ngasi gi mirolna kauthokna bagum tawre Manipur lenga ki maikai digi school singi boarding matau karam na chalai ribage amadi angang singda karamba makhal gi chinjak sing pizari bage habadu yengsin bagi thabak paikhalagani haina education minister T.I. Swadesh amna haikrei ngarang dege hokiba taramathoi suba Manipur legislative assembly gi mapan suba session gi ngasi nini chanba numita opposition gi MLA Paunam Brozena house da pukhalakiba public interest notice ki paukhum piraduna T.I. Swadesh amna Bharat Food Safety and Standard Act lisingani taruk semduna chatnari ek asigi makhada kumja lisingani taramapanda regulation amasu semle masi Bharat pumbada chatnagadabani regulation asi hek chatnabaga state asidasu mapung fana chana hanaba thaurang lokhatnaba sem saduna leire regulation asigi makhada school singda boarding sing chalairiba si niyam sing ngak na chalibra boarding ama chalaibada kari kari darkar oibage kari karamba chinjak sing Pizari bage haibadu thidok naba yauna school khuding makta hangliba canteen sing da so machi oiba chinjak sing yon naba angang sing da sokadaba makhala matagi chinjak sing yon da naba wafam yauri hari Chandel district ke manung chanba Khengzoi block ki headquarter oiriba Khengzoi da model residential school ama sagani haina toram laga Laingakna Chandel ge Chingkher village da hongdok kinaba honarakpa thawongbu yaningda bofongdoktuna Khengzoi block ki Kuki chief association KCA amasong Kuki students organization KSO Chandel district na kaukiba matam kaktaba Imphal More lambi ban haukrei ban asina maram oiraga More town khuntak lansibaga chap manakrei Indo Myanmar gi border threat ta chawna kaiba pikrei ban asibu sawgatpa singna Asian Highway 1 Imphal More lambi gi mafam kayada lambi da thoraktuna lambi thingbagi khongjang chansit ke High Scotland 5 gi area da lambi thingba du da sargya kiba KSO Khengzoi block ki president Sekhokai Haukipna paumi sing da phongdorakpada Khengzoi block ki headquarter dagi model residential school asi atopa mafam amatada hongkiba natraga sakiba sukya yaroi Laingakna hongdaba thaurangli basi khudakta handokadabani Khengzoi block ki headquarter dagi hongdokkinaba lawrakliba firep asi hangdoktrip fawa banyauna khongjang sing changsin kigani haina phongdorakli High Scotland 5 area da chatakiba banaduda Molnoi Area Welfare Council MAWC Kuki Women Union Molnoi Area KWUMA Molnoi Area Youth Union MAYU amasong Molnoi Area ge chief singna susarukya ki Amaromda More da su KSO More na khongjang adubu sawgatuna Chihim village da su miyamna thoraktuna lambi thingbagi khongjang changsin ki Banasina maram oiduna Imphal More lambi paringda gari kaya panduna leiri Paugi Martha Nateba break amalausari Perfect cakes for every occasion. 7 Heaven, a slice of happiness. Now at Imphal.
already completed first year anniversary. Seven Heaven is a pure veg and provide fresh cake in just 7 minutes with live kitchen concept. Seventh Heaven is the largest bakery chain in India with products like 3D cakes, cupcakes, macarons, donuts, tarts, brownies, cheesecakes and much more. Please visit Seven Heaven, Soibam Laikai, Janims Road, Porompat, Imphal or contact us at 9366 818 369. The Chopstick Buddies, authenticity of China, now at Imphal. The Chopstick Buddies is a corner store in the Brewbags family, recognized for its classic Chinese foods, personalized atmosphere, excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibam Laikai, Janims Road, Porompat, Imphal East or contact us at 8731847066. Yang wari. Soktabana loidi. Wabdo koknaba rebalance. Soktabadu koknaba rebalance. Rebalance na haksangi salt amadi electrolytes singi awatpa mekhatuna adongi haksangbu tagat tikna thamba ngamali. Rebalance habadi electrolytes amadi energy. Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 600-944-5552. Traditional Healing Center. Adungai ipa ipu haktaktagi chanaraklaba maite hidakna laying jari. Iramdamda fangliba manamasing kaya sizinaduna side effect laitana laying jari. Hakchangi mari suba saru sayang samba amadi singli lonsinaba khaktanatana haksang fagatpangamdana leiba kaya fagalhan mangamba layingni. Ngasi maglengsin biro Traditional Healing Center, National Game Village Road, Lamfelpat 795004. Contact number 961-255-8587. Khurumjari Lamzingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment singeba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom gi achinba thubagi damak mayamna wabiragano. Makal khudingmaki gari kaya su bandan lawzare. Christmas ke oiba khadamba offer su pizari. Akupa marol gidamakta lengsinbirau Lamzingba Finance, Nagamapa Rims Road, opposite Nityananda Temple, Natragana. Lamzingba Finance, Uripok, Havam Diwan Laikai. Aikoigi phone number 6909959834 da contact tobiro. Break matung da mayam utaram nokchari hojika makhata pau pisari. Nongmagi oiba consultation cum review meetings of available schemes and services for malnourished and stunted children in highly prevalent district in Northeast Kitauram, Royal Academy of Law Oinamda, National Commission for Promotion of Child Rights, NCPCR, Manipur Commission for Protection of Child Rights, MCPCR amasung Seva Varati Manipur na khusam naduna ngasi pangthokre. Tharamaduda Bisnupur District Deputy Commissioner Nita Arambam, Manipur Commission for Protection of Child Rights ki former chairperson Sarat Kumar Arambam amasung Royal Academy of Law Oinam ki principal Irengbam Jugeshwarna maruoiba mithung lensing oina sarukya khi. Tharamaduda sarukya khiba Bisnupur District ki Deputy Commissioner Nita Arambam na phongdokibada India da laiba miyoigi yaifanaba masamau fanaba leingakna khanaba thorang kaya paikhatle adubo khangdabadagi kanaba sing adu lawbangamdaba miyoy yamna leiri hairi. The legislation, schemes and policies that we have in the country today to address this issue are, to name a few, integrated child development services. This government program provides 6 services, namely supplementary nutrition, preschool non-formal education, primary health care, immunization, health checkup and referral services to children below 5 years of age and their mothers. Universal Friendship Organization UFO gi Taratarerak Suba Rising Day Thoram ngasi top Yaral Konjinda Laiba Northeast Headquarter da pangthokre. Thoramadu da Chief Guest Oikiba Kairau Kendra MLA Laurembam Rameshwar Maitaina
UFOꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ MLA ꯔꯥꯃꯦꯁ꯭ꯋꯔꯅ ꯐꯣꯔꯦꯁꯠꯀꯤ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ UFOꯒꯤ ꯁꯪꯂꯦꯟꯁꯤꯡ ꯇꯛꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ UFOꯒꯤ ꯁꯪꯂꯦꯟꯁꯤꯡ ꯇꯛꯊꯣꯛꯇꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯈꯤ na maruona pangthok chari sidi culture da yumpham wai koi sanaba masana thakshi khasi sa I han swai jagre phije chakcha sigi gumba aseng amang khaidaba arugo chahi daba kya chaba koi nubi imung manung da chaurum daba charam daba sa yen akhong mari ban bana tawrei ba phije chakcha nupi nupa leisabi pakhang gi chanari ba aruga mauna ha leisabi phije chamanak sigumbashi ekhoi hanagi for father singi chapjaba fix hoiba ekhoi ekai thugai dringai da sandidas ki mamang da chandaramba dumak chapjana hanjananabagi pandamni UFOꯒꯤ ꯀꯃꯥꯟꯗꯔ ꯍꯩꯁ ꯅꯥꯎꯈꯣꯝꯕꯅ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯤꯡꯈꯠꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯁꯤꯡꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤ ꯀꯟꯕ ꯑꯁꯤꯅꯤ ngasi lamdam asida leriba maitai singna thaugalon bebar mangsilakpa chahidaba po chasilakpa amadi naha oiriba singna fije chakchada kamlakpa asina khunai asibu sotharakpagi achawa machak ama oirakli haiki ai saita ki jo koi forest ki lamda leba kano so ko koi am ngana leba da project thopa makha ta ba koi sang sing ase honorable chief minister di kai mi so loi habi thaja baje koi tamori bale ngai da siamna phongok ki bale mana leba ki sing ba thom hedo ki wani na nga kadana khaleduna koi lai forest ga lai ba koi sang sing singje koi do komi ba ngai lai de koi di sida koi la singa moi lai bele sai jaga sa koi yung kai family ling da lai bisnate sum lai so ko sena ling jaraga da mayam sana khonoi to bole bani na thido pa ai wani ngai lai de da koi mayam pulap unity le ga di sai phana saka kan ba order la ga jo ai thido ko to roi kai ma tak tor ta ga pulap moina ai mang tha ga theng na sai ba jing ba joi member sing da Thoramaduda Legal Aid Council Imphal West ki Advocate Khuraizam Kanta Imphal East ki Upa Adaksha Khetrimayum Tama amadi atai masak naiba miyoi kyana saruk yakhi Yalhau ngai dege hauna sangai purau mamang laikai Waishal lambi hairga khangnaba lambi asi Hare Krishna Laira Khaina Nauna Mingtholambabu Yaningdabu Fongdoktuna JCILPS Students Wing Amadi Lekai gi miyamna Rangkam Sinduna Muthatkhrei Hiramasigi matangda JCILPS Students Wing gi convener Dana Kumar Ningthauzana Hanna Leizaramba Maming Hongdok Hongjing Tawduna Puwaribu Nathainaba Hotnariba Simak Yamna Laibak Thibani Asigumba Thawong asi matungda Mukhana Tawbigano Haiki tungda horuk liba amadi ngasi mirol singda JCILPS ki mihut amoina ina ngasi mirol singda karingba appeal khar tawjani madudi aikhoi gi mamangai dagi aikhoi gi paipu singna thonjaramba aikhoi gi paipu singna aikhoi gi leijaramba aikhoi gi lamdam sigi tongan tongan ba maming lam kya gi lekai kya gi maming adu hoina atopa aikhoi gi personal interest amadi kanagumba khargi khudong chaba gi damakta thirakanda maming hekta onthokpa adi heta thoningba mawngda heta thonbagi heinabisi thadokanda aikoigi mamangai dagi aikoigi paipu singna ngak tuna thambiramba aikoigi lamdam sigi lamdam laikai kya gi maming adu aikoi preserve toroga ngak tuna thamsi haibo phumsi ngasi mirolda thamjage aina pokting de hana leram laba adugumba lambini hojikti pixel laglay hana di mases salamda sangari chalamba lambini maduna hana ahlamangi liglamado kaidana bagi hojikchu adugi maming ado logja haningbadagi sangstal ohum asna punna lepnaraga aikoina sigi maming ase warep najabani Building economic corridors on the trilateral highway Haibatimda Manipur University amadi Myanmar gi Moniwa University apuna sinduna ngarangdagi hoduna numin ini chumna chatharakiba international seminar cum workshop ngasi loshinkrei MU gi anthropology department da pangthokiba loisinbagi thoromaduda sarukyakiba resource person singna laibak ani gi marakta lairiba lalon itiki mari ana layeng hospitality amadi tourism information and communication technology gi hiram singda makoi gi obo wafam sing thamnaki But we need to improve the infrastructure, especially road connectivities and other tourist spots, and manage it professionally. The image of Manipur is not that good in the outside world. It's known for its bunds and blockades and strikes.
And these things we need to rectify and improve ourselves, and then we can attract more tourists. And then we also need to focus on marketing and promotion. Without marketing and promotion, when people are not knowing about Manipur, where is Manipur, then how we can expect tourists coming. So we need to do a lot of promotional activities so that people know about Manipur, number one. Number two, whatever that the poor image that we have about the state, we need to rectify, and then people will start coming in. Noni District ki Laisok Village ta Jeliarong United Front JUF ki arm wing oiriba Jeliarong Tiger Force JTF na NACNU camp ta landa khrei. Camp adudagi JTF ki kangbuna AK rifle ama 9mm pistol ama Lenovo laptop ama lokre hari. Thaudog adu thokraba matung mafam aduda police amadi Assam Rifles ki kambu changsinduna thiba humbagi thabak chathari hari. Hauzik fawbugi oinadi mi famai pungi pau fangba ngamdri. Puwariga sagon aduna laklaba khwailakpa irel amadi miyamna narandor haina khangnaba laifam lenda chathariba ira thongni thoramda miyamna chathok chasin tawbuda khudong chanaba khwairakpa irel umanglai ngaksel lup jiribam amadi jiribam district SPM mubina yengsinkre ngarang chatkiba yengsin khongcherada jiribam dagi laifam lena si yobagi lambi isingi lambi miyamna pothafam amadi khubam madugi fibam na chingba yengsinki Hariba Assam ki Kasar district ki manungchana Varak Turel gi mayai da leriba khubam ase Jiribam gi mayol dagi khapangna JT road lom da chalaga nongchup pangna amuk changsilaga Jiri mok tagi chaurakna kilometer 13 rom Varak Turel da hi natraga motorboat sizinaduna khwairakpa irel umanglai khubam ase da chatpasu yai Jiribam gi Jiri mok ase Varak Turel amadi Jiri Turel ani gi itinfamne Mafam asida Jiri mok police outpost gi laifam lenasi yaunaba motorboat sizinaduna chatpada minute kulom changi Yangsen Kongchera Sigamari Lenana, Kwailakpa Irel Umanglai Ngaksel Lup Jiribam gi President Dr. Chandam Kamalna, Haukiba Chahi Kayada Kudongcha Dabakaya Lairagasu, Lakliba Lesingani Kunna Sidagidi, Miamna Lakpa Matamda, Kudongcha Nabagi Damak Sem Sabahore. Miamgi Ningba Tunganaba Makal Maka Kayadi, Cheksin Taurang Sing Paikapahore Haiki. Lakliba Watching Yani Suba Nomizing Amadi January Gitang Manga Haiba Numid Asida, Miam na pukning da chingnaba amata yaudana Ishwargi Tawgal Tauba amasung Tauramase mapung fanaba Miam na lai kurumba lapiyu haibu wafam kaya fongdoki. Khwairakpa irel umanglai Tawgal lup koba Jiribam da koi committee ma leijai haiba committee asina akhigi Jiri tipai road se asidagi haiba Jirimuk asida Jirimuk haibasi Varak Turel ga Jiri Turel ga kaina pham tumba mafam ni hariba mafam si Jirimuk mayamna khangneragashu maite roladi Jiri Turel machin ga Varak na cheliba siga taina pham asu maite rolda Jiri chin naina khangnai Khwailakpa Irel Umanglai Ngaksel Lup Jiribam gi Secretary in Charge N Sadananda Maitaina Lakadori Bachahi Lisingani Kungi January Manga Hariba Numit Asida Ira Thonibagi Tauramasi Pangtok Jagani. Tauramasida, Iram Damasida Labiriba Amadi Kasar Lamdam Yauna, Tongan Mamafam Singda Kunda Kraba, Ichilina Maruk Mapang Amadia Halaman Pumnamakna, Ira Thoni Tauramasida, Sarugabi Uhain Fondoki. Itias Kasagona Laglaba, Liraba, Ibdogi Kubamasida, Ira Thoni Bagi Tauramama, Sahigi Leptana, Sataragibase, Masida, Tudogandona, Akogi, Iram Damasida Labiriba, Aduga. Manipurgi mapanda khunda khaba silina oi paisa sing punamakna jati bijati thidana lengbirak-tana irat pasim pung phan si Paugi Marthana tembe break amaga muklosari Manipur miyam gi nungairaba paujel British Clinical Excellence Award panglaba heart ke ana layeng da sahi kuntra gi matak experience leraba Dr. L Shyam Kishore Manipur gi ahan mamasung amata ngairaba FRCP London oiraba heart specialist asigi makada Sky Hospital da pung kumari chupna heart ki makal maka kaya gi ana layeng bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matamdi ayuk pung nipan dagi ama phawba nongthil pung ani dagi manga phawba loinana RBSK gi card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atopa khudong chaba singsu lobi ho akupa marol gi damak reception ga tanabi
पाखोंग अमा चलके ए चलुने चाही अमगी प्लान तौगे हारदी फौ पाम्बी थाबियो चाही तरागी प्लान तौगे हारदी उ पाम्बी थाबियो चाही चामगी प्लान दी इचाबु अफब स्कूल दम हई तमहनबियो इ इचा काइना अफब स्कूल हाइदी लनाई कोचिंग तौबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तौहनबा ममा मपागा चा मनना वारक वातेमबीबा जिम एरोबिक डांस फुटबॉल थांगता ममांग दा 12 एग्जाम की टॉपर से पुथोखरबा ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमब्रा चुम्मे यम खंगिको Yes, only Slopeland Public School, Khongjong. Good afternoon, ma'am. Hi. Wedding sets karayengi. Sure, ma'am. Sigi sets anu yorokuni, ma'am. Thank you. Che. Sisam phazadro. Sisam phazadro che. Yam elegance ui. Marvel Furniture na wedding season asigi oina discount up to 30% ki khudong chaw pijari. Phare do disi torsia. Bhaiya che seri torsi. Sei se booking tak senjar. Admission open. New Public Higher Secondary School Khangabok. Pre-nursery to class 9. Academic session starts from 6 January 2020. Boarding for boys and girls separately. Extra class for all subjects of boarding section. Transportation, bus and van services. Admission fee for nursery only Rs 1,300 with tuition fee free and T-shirt free. For more details, please contact Principal New Public Higher Secondary School Khangapok. Contact number 700-527-3784 or 8731854982. Admission open. Admission open. Sangai Tutorial Kwakatel. Class commencing revision course 5th December 2019. Timing 3:30 p.m. to 7:30 p.m. Foundation course 9th December 2019. Special features, mock tests, printed study material, hostel for boys and girls, van services. For more details, please contact 8787 307 245. Lengson Bidau. Hangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing. Loina na Indian brand Green X Nutrition gi distributors oizari. Ngasimal Lengson Biro Anti-Nutrition Store Iron Gym Singzamai Sapam Laikai near Singzamai Parking. Contact us at 730-86-92560. Break matunga makhatapa pau pizari. Manipur gi Puwari da ningsingduna leihawragadaba freedom fighter ex chief minister oiramba Mairengbam Koireng Singgi chahi chamaga supna mari suba mapokumon thoram ngasi Moirangda laiba M Koireng Memorial Trust Moirang na senduna trust asigi sanglenda pangthokre. Ngasigi Tauramadu Mairengbam Koireng Singgi mitamda Manipur gi Rajniti gi Luchingba Singh yauna miyam amasung imung manung gi miyoi singna leisu katunai kaikumna botke. Ambadi dharma gi oiba Tauram Singh pangthoki. Tauramadu Moirang Kendra gi manungda laiba miyam su sarukaki. Lamphel Pata Laiba Kendra Vidyalaya No. 1 School gi Yankai Mari Rak Suba Annual Day Thoram Pangthokre. School asige Siddharth Memorial Lecture Hall the Pangthokiba Thoram asida MPCC gi President Moirangthem Okendra Singh Chamaga Mapan Battalion CRPF ki Commandant Binod Kumar amadi School asige Principal Maheshwar Paswan na Maruiba Mithunglen Singh oiki. Thoram asige Sarugam oina lisingani taranipan batch da class 10 amadi 12 ki parikya da Mark Wang na pass tawrakraba Mahairoi Singh amasung Chadliba chahi ko curricular activities singda makong mathang takraba Mahairoi singda manamathum sing yenthokpaga loinana cultural program kaya utki. Thoubal district ke manung chanbada laiba salungfa mamang kaithenda Masagi chahi nifutare surabi makong animak chat pangamdrabi maibam sanatombida ngarang kanglaipak tengbang loop KNTL gi member singna lupa lising kontra khusinakre
अपोक्पा ममा मपा अनिमक लेखिद्रबी सनातोंबीना मसागी चाही अहुम सुरक्पा मतमदगी मखोंग अनिमक चटपा ngamdana लेरखिबनी सनातोंबीदा सेलगी मतेंग अदु KNTL गी प्रेसिडेंट थोंगाम ब्रोजेन ना लुचिंगबा कांगबु अमना खुसिनखी तमेंगलोंग डिस्ट्रिक्ट एपोलो ग्राउंड दा नुमिन हुमनी चुपना चथरखिबा 33 सुबा स्टेट लेवल ऑरेंज फेस्टिवल ngarang loisinkhre aroiba numita pangthokiba orange queen changdamnabada kawi manung sului renalthana chahi asigi orange queen takre aluluoi daimu amadi chun izar panmaina ahanba amadi ani suba runners up takhe makong mathang takraba singda crown upaga loinana selgi mana sing su khusinakhi along with the jury members and also the deputy commissioner of the district council of Tamenglong district. My IRS commissioner and context department, Len Chief Judicial Magistrate Tamenglong, to kindly Thadau INP Technopol District ke chahi ahum gi oina thaupuga da basing mikal pangthokuna khankhre ti hai saithang hauki po chairman oina khankibaga loinana atai thaupuba tarahumdoi su khankhre ngase yu phone ki ba pau che singda kari kari maru ba pau yaw ki ba ge habdu myam punami engtaminasi Lamjingba Times Manipur Legislative Assembly gi ningtham mi fam hokre mitop singna lam leiba ya halagadi ILP chatnabagi kanaba laite Jai Kisan Salam Ibohol leikhidabada awaba phongtokre reshuffle tawhanabagi khongjangda MLA kaya mi fam yawkhidre Labor singak samda chen punduna khongjang sangsinkhre Manipur miyamna ngasidagi darkar oiba thau normal oina fanglagani karam syam CAA Supreme Court ta stay tawkhidre Sangai Express Price Fixation Committee Sem Lagani ILP Mapung Phana Chatna Hanaba Hotnari CM General Strike ki Sem Sakre Minister Loina Sindaba Demand Tauri Pokna Form ILP Lakliba January Amagi Mamangda Mapung Phaba Rules Kaloinana Chatnaba Haunaba Hotnari Chief Minister CAA Constitutional Validity Yang Sindaba Supreme Court ta Left Gray Minister Sindoknaba Taksil Liba MLA Sing Yawkhidre Salam Ibohol gi damak House ki members singna awaba phongdokre Ikangi damak lupa crore chamaga yankhai mathoi pinaba center da proposal thakre CM ngasidagi Imphal More lambida matam kaktana ban kaukre sinmi singna masada yotling chanduna pendabu utkre Christmas mamangda talap area pitokpiu Huyen Lan Pau ILP State Gazette Fonglagani Satna Kanglon Sing January gi ahan bachayol fawbada putok lagani CM January taramanga fawbagi manungda minister reshuffle taw haina matam thakre Laistram Biramangol Chahi Sig Sahitya Academy Award Piragani CAA gi matang da Supreme Court na Center da January gi ani suba chayol fawbada pawkhum pirak na bakhangan khre tha asigi manung da BJP Manipur gi president khangadauri thabak lawgi fall lauthokta na ba khangan khre Moirang Them Bobina Mushu gi president oiragani Naharol gi Thodang Assembly gi ningtham mi fam hawkhre Speaker thadana ruling gi member taramapan khaktamak saruk yakhi Lakliba January ama New Year dagi stat asida mapung fana ILP chana hanaba hotnari Chief Minister Lamsang Kendra gi labuksing sahi chupna pumsang sanghanduna fidam nengai oiba kendra ama ohensi S Rajan CM na center gi leader singa tanaragani haibagi thajaba pibadagi ngasi MLA sing mifam yawgadauri Bell reject okre Citizenship Act state tawbada SC na yakhidre Sana Laibak ILPS January ama fawgi manungda chatna hanana bahotnari Chief Minister L Biramangol na iba Nobel da Sahitya Academy Award piragani Imphal More lambida ban hawkre ngasigi general strike handokpa leite communist office ka daba yaroi CS thau ngasidagi open cell tawragani karam siam Ichel Express numit humni chathaga daba ningthammi fam hawdokre MLA khara saruk yakhidre Manipur government na ILP ki gazette notification anoba chahi ki khudol oina miyam da sinaragani jatna kanglon semna ba hotnari biran Citizenship Amendment Act withdraw tawroi Amit Saha Manipur da pochai mamal hengat pa control tawnaba price fixation committee athuba da semlagani hi da angang unakhre angang laikhidre mama kalhore Iraibak ILP ki chatna kanglon sing mathang chahi ki ahan ba chayol da lauthok lagani CM lenga ki MLA tarataruk yaudana taramathoi suba Manipur Bidhan Sabha gi mapun suba mi fam sathwa hokre ngasidagi mahausagum thau piba haurgani kesyam CM ga unakre
अरोइबदा मरु पाउ मुकन्ना CPI amadi Left Front Party sina changsinkiba pung 12 gi general strike na state asida su chawna kai pikre amadi school singi boarding matau karam na chalai ribage amadi angang singda karamba makhal gi chinjak pizari bage haibadu yengsilagani haina education minister TH Radhesham haikre Hauzik wenadi matang asida Manipuri Paulo Shinjare pau mieng tabiri ba mem punamakpu asapriyana mukana khurumjari